National Champion Karung Albertson Kom bu harau taramna oktuna pukning thaugatkre. Handakta Maharashtra Nagpurda pangthokiba 8 suba Under 17 Boys and Girls National Boxing Championship 2026 da 60 kg gi kanglupta champion oirakraba Karung Albertson Kom bu mahaki poknafam lamdam oiriba Kakching Mantak Village da harau taramna oktuna pukning thaugatpagi thoramama United Brothers Sporting Association Mantak Village na sinduna Kulasida laiba Mantak Community Hall da pangthokre. Champion oirakraba Albertson Kom na airport ta hek thunglabaga miyam na mahakpo harau taram na oktuna Kakching Bazar fawba punna lakminakhi. Kakching Bazar da su Kakching Bazar Business Welfare Association amadi miyam na mahakpo harau taram na okpaga loina na pukning thaugatminakhi. Tungda mahaki poknafam lamdam Mantak Village da thunglabaga lamdam adugi yamlaba miyam na mahakpo harau taram na okhi. Mai paktuna gold medal lawraklaba Albertson Kom bu okpagi thoram aduga mari lenena mahakna fongdorakpada mahakna angang oiringaidagi masana asibu pamjarakhibana ingkumza inglisingani kundagi Mary Kom Regional Boxing Foundation da leiduna sanaba hawrakhibani mamangda su mangarak suba National Boxing Championship da selection fangduna saruk yarubada final da sanakhiba player aduga height khenakibana mai thihoduna silver medal fanghauki aduga Taruklak Suba Championship tana quarter final da leihauki. Handakti mahakna kanna hotna jakiba madi isor da thawni zabana goal lawduna champion oiba ngamjarakpani. Handaki Uzbekistan da first May dagi hawgadoriba Asian Championship ta su soidana medal lawnaba hotna jage mayamna su thawni biyu haina su fongdorakhi. Thawramadu loisalakpada saruk yakiba miyamna mahaki tungi career da henna mai paklaknaba amadi lamdam asigi mingchat henna purakpa ngamnaba isor da punna thawni minakhi. Panba yabadi Karung Albertson Kom asi Karung Sanatomba Kom amadi Bomnu Kom gi macha mangagi manungda mahakna iton-ton bani. Mahak handaki Uzbekistan da pangthokadoriba Asian Boxing Championship inglisingani kuntaruk dasu India gi mahut sinduna saruk yaruna ba khangalakle hairi. Aigi ming Karung Albertson Kom kauje ai chinau mangasui aina iton-ton bani. Ai sanaba horok 2020 da sanaba hojare. Adu matamduda lockdown leibige je padani sanade adugi ai adum tamna amna waki sanabaje ado matam khale tha 23 da ai je ahamba national trial gpa ai je na pa sidai final da ai pohowe ai khanhaudre ado 2024 ja muka national trial gpa mutungda ai je khalle khannu noida greater noida da hel tawe Chane asidai silver medal phangtare final gi aije hawbade loibok sanabajai kamta awaba leite ado aina awaba ma final sida aigi opponent se yamna wang chimaje aina lambu phanggi sanabuja amnu ma yamna waki adugi ai medal gold medal lobo ngamjirakse aduga 2025 ta ahamba junior gi ai amuk national trial selection fange rotak tawe duna Haryana da adugi duna aije quarter final da lehoki Mizoram masana pura me 3-2 da aduma yam nuai kide chada yam nuai tabo yam hawe haji aina chana ga doi chana na chana ga doi do chana hogre adugi aijo ko howe da ado handak aroiba last junior sida ai kanna chanaraga mamangsi aina purakpuda kanna hotnaraga handakti goal lawgena khalle ado handakti iswar sambiye yam nungai handakti isana goal lawge jibaw isan thajade handak championship Maharashtra Nagpur da tawe date 3 daina date 11 fau tawe yam nungai aduga ai thantani da Mary Kom Regional Boxing Foundation da ai sanaba join tawaki hamba ai je game India game chakini handak hayangjit masem day 16 day hong chat khani aduga May date tang amadagi Uzbekistan da Asian Championship chatti